ويذرون وراءهم يوما ثقيلا نحن خلقناهم وشددنا أسرهم وإذا شئنا بدلنا أمثالهم تبديلا إن هذه تذكرة فمن شاء اتخذ إلى ربه سبيلا وما تشاءون إلا أن يشاء الله إن الله كان عليما حكيما يدخل من يشاء في رحمته والظالمين أعد لهم عذابا أليما صدق الله العظيم. Thagatsari Hafiz Nivas program ki makha sathazar poina ngasigi opening ceremony asigi welcome and keynote address pibinabagi damakta Muhammad Anwar Ali Elias Rambo Vice President AUDACI0US Group YAIRIPOK pu kausinjari. Assalamu alaikum and good evening everyone. Ngasi AUDACI0US Group YAIRIPOK na sinjal langjaduna pangthok seriba the third AUDACI0US Cup 2023 9 inside Manipur State Open Football Tournament asigi hodok saba opening ceremony asi pangthok nabagi damakta NINGTHOUNAI playground na sida akoina haijarubada lengbirak liba ngasigi atoiba mitunglen oibiriba mingoina gacharabada Sri K.H. Samim Ahmad Saha MCS Additional Director Magistrate Impal East District Manipur T. Fulen Maitai MCS Director Department of Youth Affairs and Sports Government of Manipur Brojendro Ningomba Editor-in-Chief Northeast Window Sri Sanabam Siam Social Activist SM Jalal President MKOK Raich Ahmad Tampak Chairman and Managing Director Manipur Creative School Julalan and Mira Saha Kori Youth Influencer K.H. Ayub Saha President AMSO Hairiba Atuiba Mitunglen Singasina Akoigi ngasigi asiyumlaba sinjal langjariba the third AUDACI0US Cup 9-a-side Manipur State Open Football Tournament Sibu Kacharakpa MK Faizul Haq Raja Proprietor Tamanna Traders Mahakna Mahaki Apokpa Mapalai Khidraba Alhas Abdul Salam YAIPOK Sangam Dabi Mathak Lekaida Sigiming the Kachabo Football Tournament Asibo Haudok Pada Lengbirak Liva Dignitary Singh Amadi Sigi Bhabok Singh Duga Tournament Asibo Saruk Yabigadaba Team Adugi Ying Balingbirik Liva Bhabok Singh Badiki Media Partner Obiriva Pony TV Aduga Sound GSS Sound Amadi Sigi Messing Sibur conduct of Binabaki the Makta Limbirak Liba Akogi refreshing Bohan Mumaktada Ikai Kumnaba Madi Kok Non Ba Uchari Luinana
Sumlaba tournament asibu mapung phan binabagidamukta lengbirapagidamukta hainingai leitana thagachari maruina akoi UDACI0US group YAIRIPOK haibasi 2014 dagi akoi lekai simakta poksaba youth sing na semjabani aduna ngasi phawada sports sector amadi education sector da akoi yariba makai tournament kaya tawduna apikpa amadi achauba kaya apik padagi 1 day amadi 11 aside achobada kaya chahi khudingi tawduna dumuk laksaki adubu corona laiba maramna chahi ani lep lurba matung handak ahum suba UDACI0US cup 2023 se pangthok charakpani aduga education sector da oina koi iraikai asida tungi yumbi singbu semkat chanabagi damakta haiduna NINGTHOUNAI public library haiduna progressive foundation haiba sida lekai sidagi yamna intellectual oiraba senior members singa loinana kusam nazaraga ekoi public library simuchu chathajari sigaloina public library sigi through dagi su competition kaya leptana chathajuduna ekoi UDACI0US group ki contribution adumak laijari aduga makatana ekoi asumdaba football tournament asida mapangi club kaya ga loinana kusam naraga yamna fajaba talented leiraba satra sanaroi kaya ama sanafam khangdana chanafam khangdana leiriba sigi moigi open chance to piba yanabagi damakta khoina mapangi club kaya ga kusam naraga trial kaya tawduna to palam kaya da thana bagi damakta su honajari loinana education sector da su khoina akoigi UDACI0US group asigi paisa gi di award pa leiba maramna akoina ngamjaba isa dagi leiba mentally oiba akoigi isa da leiba resource na akoigi GYS dagi yawiriba group amadi public library ki member oibiriba maru oina progressive foundation gi mapum oiba mapum so oibiriba akoigi now miras sa galoina na sumba education sector asidasu koina afaba समाज की दमकता खुनाई की दमकता अखोइना कंट्रीब्यूट क्या तौदुना ngasi su lakli matung dasu adumuk tobang ngambo ijage haibaga loinana ngasi gi tournament the third UDACI0US cup 2023 asi team tara nipan na chanduna akoigin league match sanarba matung da knockout stage tawduna up to final phawba sanaraga khoi loisin jagani muramasina arai leka अखोगी मैच असिबु येंगबा लेंग टूर्नामेंट असिबु सरुक याबिरिबा टीम अमदी येंगबा लेंबिर लेबा खुदिंगमक पुसु अखोइना सिंजल लांगजरिबा माइकाइदगी अदुमक पुकनिंग थोगत पियु हाइबा सिगी हाइजरगा लोसिनजरी थागचरी
ꯃꯥꯅꯦ ꯑꯗꯨꯅꯦ 2020 ꯇꯧꯈ꯭ꯔꯁꯦ ꯀꯩꯅꯣ ꯑꯍꯥꯟꯕꯁꯤꯗꯤ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯒꯗ꯭ꯔꯥ ꯁꯥꯟꯅꯒ ꯌꯦꯡꯒꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ Kata and committee demonstration by Karate Do School Yairipok hojik kausinjari Karate Do School Yairipok ki satra satri sing kata amedi committee demonstrate tawinamagdamakta Karate Do School asibu maru oina tak coach oina MD Riyakat Ali Elias Tamol head of the style oina buviri amadi school asigi maru oiba yam chauna thodang yariba coach Muhammad Amir Khan hojik Manipur police team gi cadet ki coach oibiri bana takpi tambiri panba yabadi school asidagi national amadi international player ke amasu puthokle Manipur Olympic Association na thaba handak ta pangthokkiba Northeast Olympic tasu school asidagi player taruk selection phangduna saruk yazaki madugi manungda Manipur gi oina cadet event da ahanba gold medal phangba ke Dorita Chanuna oiki aduga KS Wahila na silver medal ama phangki school asidagi Manipur gi mingchat purakpa yaba sanaroi ke amsu leiri ngasigi tinbiriba babok mayamna ahuba kuba kubiduna satra satri sing asibu pungning thobar pigani di Karate Do
ये जलते बुझते So thank you for from the side Manipur Creative School, Julalan. Everything that relates to the religion is quite peaceful, soothing, and beautiful. Fajaba khudimaki demonstrate tawba matamda define tawba matamda so spirituality yaudragadi mapung phadabagumani ngasigi sumlo ceremony sida hainingai leitana mai lana miyamda khudol tamhan bikrab tam krababa akogi Manipur Creative School gi but boys and girls students singbu hainingai leitana thagachari loinana moibu takpi tambiri boza aigi student oiriba Muhammad Abdul Wahid Ningthaunai amadi Ajit Mujing Miyum Thobal Mujing loinana Ustad ni Halima Fubak Chow haiba singsu hainingai leitkana thagachari maka sidi akoigi opening football match between OSS FCB Ningthaunai versus PUBG United Angtha gi match adu akoi haunabagi damakta sem saba loijabaga loinana referee da khusinajari Mayam punabag kubag ahoba kubiduna taram okpigani Team AUDACI0US FCV versus PUBG United Angtha ngasigi the third AUDACI0US Cup 2023 asigi opening match sanabigidaba AUDACI0US FCV amadi PUBG United Angtha. Please have and the PUBG United loinana ngasigi dice the lengsin biriba ikai khumnabada matak charaba dignitary singna timani gi players sing asibo sakang mai khangnabagi tanja du lojage Max
Hello, hello. Tagachari. Ngasigi dignitary singa. Sakanga kang nabagi tanja do log matungda. Match sigi opening match asigi maka chatajarapagi ngasigi match sibu conduct tobigi daba match official singdi mingwini panjarabada eltar match commissioner amfa RK Ngusana, center referee, national referee. SS Robinson, assistant referee, provisional national referee. MD Anas Khan, assistant referee, C83. MD Nasir Khan, fourth referee, fourth official, C83. So wish you all the best. Team UDACI0US B and PUBG United Angtha. Ngasigi opening match sige. Awang thangba side green madi white color langba jersey lipiri ba team masina. PUBG United Angtha. PUBG United Angtha. Players unity, benevolence and generous United PUBG Angtha gi. बहुत चिन्हित सानबिगी दबा प्लेयर्स सिंह दी TH Deepak goalkeeper jersey number 13 L Suresh Kumar goalkeeper jersey number 27 Y Santa jersey number 15 L Suresh jersey number 3 L Kishan jersey number 14 Y James jersey number 4 M Anmarjit jersey number 24 N Kishan, jersey number 19, and Bonishan, jersey number 16. Arif, jersey number 7, Y Bipin, jersey number 21, K Primananda, jersey number 31, Y Mahesh, jersey number 5, and Binan Amadi Donel. Aduga Kathang Basaruk, white Amadi black. Color jersey laga sanabiri ba team masina team UDACI0US FC B sibu represent the biriba players in the Sohel jersey number 21 goalkeeper Irsad jersey number 14 Junaid jersey number 16 Sadiq jersey number 15 Zakaria jersey number 9 Mujahidur Elias Akka jersey number 7, Anas Elias Tombok, jersey number 10, Jahi, jersey number 11, Sahidur, jersey number 8. Aduga substitute to Pambiriba, Rahis, jersey number 6, and Indadullah, jersey number 4. Aduga team captain na, Zakaria, team manager, Aris. Ngasigi third UDACI0US Cup asigi hodokchaba pungphamgi ahanba opening match UDACI0US FC B NINGTHOUNAI amadi PUBG Angtha PUBG United Angtha ani ki match haukraba mikup kharaga loinana mikup khara sida akoi ki dice ki members oibiriba Sri Sanabam Siam social activities na okay ngasigi match si sanabiriba team menisigi marakta ahanba score ahanba goal score toba player aduda lopali sing magi incentive award ama pibigani haiduna directly masigi damakta sinjalangjari ba maike degi
Sri Sanabam Siam Busu Thagat Pafongtok Seri Amadi Player Sing Su Kan Hona Binama Nisari. Miss Hogiba Mikup Karakatanga Gaida Team UDACI0US FC NINGTHOUNAI Gi number 11 Zahirna Yamno Fazaraba Kick Tama Kausunduna PUBG Angthagi Maikaida Golama Chansilaga Sigi Lainariba score account Hangtokre Hujik Lainariba score Gifibam UDACI0US FCB NINGTHOUNAI 1 PUBG Angtha 0.
Demo kan coba una. Halo. Sapul sana. Sudah lo. handling ay ba may hiyan na.
opening match sige half hour the lane is score give him UDACI0US FCB NINGTHOUNAI 1 PUBG United angtha nil maka chata jai poina sige break sige tanja lojaraga akogi thoiba mitung le noina dice member obiriba mingmoina ngacharabada Sriti Fulen Maitai MCS Director Department of Youth Affairs and Sports Government of Manipur bo Masigi tournament si asiga amadi asiga mari lenana tentakna wahi mari mangadang thambirana ba akhoi sinja langjai bo mai khati no lukna gachari Yani yang kesukaan. AUDACI0US Group YAIRIPOK na sinja langja duna pangthok liba third AUDACI0US Cup 2023 gi dais the lengsin biriba I have a colleague, respected Sri K.H. Samim Ahmad Saha, MCH, Additional District Magistrate, Impal East. I have Yamba Tabrozen Roningomba, Editor-in-Chief, North-East Window, Sanabam Siam, renowned film actor Sanabam Sam, social activist S.M. Jalal, President Amukok, Rais Ahmad Tampak, Chairman and Managing Director Manipur Creative School Julalen, Mira Saha Kori, Youth Influencer K.H. Ayub Saha, President AMSO, of the Daista Lengsin Biribat, Tongan ba
section kya dagi lengbi rakli ba akhoi gi dignitaries sing laikai sigi football bunung siduna support to lengbi rakli ba ichen inau sing print and electronic media gi ichen inau amadi pumna makpu aihakna sinjal langjari bagi tarap tagi amadi department gi tarap tagi amukka hanna ikokno na kurumjari tanja san daba matam da wangang lagadi kanam tana su taning loi aduna aihak yam tenjaba space sama pizarage aduga makha akoi sana bada oina mai onsan naba haiduna akoi gi ngasigi football gi match am nungai aihak isamaksu traw haduna titim road athletic union adugi secretary oijaraga I league ta tim ama semi bane duna players sing ayak yamna phajaba performance piba players sing je amani note tawraga chatkhi ga doine aduna akoi gi players sing na thawai yauna sanabiu akoi gi traw da sanabagi advantage amana Manipur State League sanabadang natana Duran Cup or I League sanabagi tanja phangdoine aduna thawai yauna kanna ahi badu sanabiu aduga yam sang na de haijar roi akoi gi colleague Samim Ahmad na yam kana takpire lampak se akoi gi Khelo India gi project thaba matamda amuktang akoi mayam honorable MLA su yauraga akoi honorable minister tanaraga hapna na bakan na hotna se haiduna ana aina lampak se yengjaba matamda akoi gi Khelo India gi guidelines ta yaurisi minimum requirement hai tare 105 meter sang daba yadaba aduga 65 meter park daba yadaba sina koi gi field of play hai ana adumakti phangadago male aduga amuk buffer zone haduna koi gi meter manga muk chathoga drain gi lambi amuk leiba aduga gallery saba aduna laibak phatana koi gi Khelo India gi guidelines to suram lagadi koi gi measurement tawraga suram lagadi ayak akoi honorable minister honorable MLA kendra sigi tanaraga akoi gi Khelo India gi akoi se phase by phase thai thaba matam duda aina kaigumba laibak phatana sports ki director se sahi amani gi oibo keno tarogadi soidana makki phase amada di hapsage haiduna ngasigi tinbiriba mayam se da thamjage aduga football ase ingdhag ragati amuk sanaba yadabanina akoi gi FIFA gi amfa gi guidelines matungin nasu minute 35 dagi henba yade habani ahak wahi sangal ngangjar roge duga akoi gi lampak sida sigi tournament se loi khrakanda akoi na karigumba oza sing swai gi leiraga coaching toge hairagati toge habana taba tawbiu ahak yas ki taraf tagi equipment khara football tara muk kon khara leather khara ahak akoi gi colleague Samim su leire aduga organizing committee akoi naw mira su leire moida ai sinazarake ana lampak sigi kana base loraga akoi gi Manipur State League ISL I League amadi tongan ba tournament sing da yawbang amba player puthok minasi haiba wahi se haijarga ai matang swai sida tension salagi Thagatsari Sri Tifulin Meeting MCS Director, Department of Youth Affairs and Sports, Government of Manipur ki Fazar Wafam Matam Queen Bigi Mangjar Pamanglan Bangphong Darani Bigi Tazaba Laire Aduga Khelo India Dagi Happy Ganiga Haiba Aduga Practice Tawlabagi Equipment Pibi Gani Haiba Hainingoi Laitana Taram Noksari Matang Matam na Laisalatabana Maram Weraga ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯀꯧꯊꯣꯛꯇꯨꯅ ꯉꯥꯡꯍꯟꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯥꯛꯄꯤꯒꯅꯤ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯀꯧꯊꯣꯛꯆꯔꯤ ಶ್ರೀ KH Samim Ahmad Saha MCS Additional District Magistrate Impal East District Manipur tournament asiga mari leinana wahai manga tarang thambinaba nolukna gachari AUDACI0US Club ki ohum suba 9A side Manipur State Open Football Tournament asigi ngasi hokdokpagi thoram asida DIS member oina lengsin biriba Director of Youth Affairs and Sports Government of Manipur mingoina panjarabada
T Fulen Meite, Editor-in-Chief, Northeast Window, Tamo Brojendro Ningomba, Sanabam Siam, Social Activist, SM Jalal, President Amukok, Raiz Ahmad Tampak, Chairman and Managing Director, Manipur Creative School, Diulalen, Youth Influencer, Oina Lebiriba, Akoy Lamdam Sikis, Oibiriba, Mirasa Kori, Amadi Amsogi, President, Oina Lebiriba, Egi now, KH Ayub Saha, Tim Tara Nipan, Ni Okoy Sida Hanagadoriba, Si, Sida Lakpiriba, Tim Ani Amadi Obire, Amadi Asiki, Nasigi, Hodopugi, Toram Masibo, Saruk Yaba Lakpiriba, Amadi Tawai Hapiriba, Punamakpo, Ikai Kumnaboucheri, Yang Quina, Sida Akoina, Basan, Haigadra Koi Wangang Budo, Tauzaroige, Football Duni, Mayana, Lak, Yang Lakpirisi, Tamopulen, Yamnungaize, Mahak Masamakso, Kogi Manipur Badminton Association, the Suyam Queen Solution, Luinazarambani Mahakse, Sanabadayam, Toyoze, Mahaka, Sahitara, Muksure, Iga, Luinazarak Paso, Howdagi, the Mahak, Sanabase, Dom Toya or Libani, at the football Sisu Mahakna, Moigi, Mahakna, who's a Harry Sini, Tamona Trausida, who's Libiri Base, Mahaki Baba, Taktasu, Libira Mihaina Takpiri, Tamobrozen, Droning Omba, Yam the Toya, Koigi. Manipurgi, Oina, Akoigi, Northeast, Windows, Sikatana, Mamang, the Sokoina, News, Haiba, Sesiga, Adam Akoina, Associate Toraga later, Ni, Amadi, Quiga, Sidale Biriba, Tinbiriba, Sigi football ground, Sigi football ground, Tasegna, Hinganingi, Akoina Supi, Ida, Sidagis, Hanar Panina, Kangi, Adonomo Magi, Sigizagase, encroachment of Higadra, Natragana, Sumina, Sumlamakanga Mangadra, Haibagi, Akiba, Duledo, Nasigi, football, when Nasi Tamopul and Haidopiram Basina, Akoida Kajitang, Harauza Boi, Kungi, Akoigi, NINGTHOUNAI, Kungang Sigi, Amadi, Akoi Tanariba, Topsing Ta, Madi Ambem, Mayam Loina Maxida Sanapamni, YAIRIPOK Pumbagisu, Sanapam, Oirambani, Sigi, Maigi, the Harau, Pondokse, Tagatse. Quina Manglumba, Mangdo, Soidana Pangani, Haibagi. Sidagi Hena, Tudonai, Maka, Muktazaroige, Maka football, okay, Muk continue to Minasi. Thank you. Takachari Samim Ahmad Saha, Additional District Magistrate, Impal East District, Manipur ki Wahai Maru Marmalyam la Wahai Kara Thambira Matung Matang Tak Pasida Aruiba, even Namo Oiriba Mui Buran Fight Yaikuru by the All YAIRIPOK Amateur Muay Thai Impal East Branch YAIRIPOK NINGTHOUNAI ki Satra Singna perform to beginning Lobirasi Housing Akoigi Muay Thai Buran Fight Yaikuru All YAIRIPOK Amateur Muay Thai Impal East Branch Takachari All YAIRIPOK Amateur Muay Thai Impal East Branch YAIRIPOK NINGTHOUNAI ki Satra Singna Pangtukpa Muay Buran Fight Yaikuru Pangtuk Piramagdamak Bakata Messi Disha Sazana Bagidamakta Referee da Kusinazari
Irekai khungang asida leiriba ningthonai primary school sigi admission open tawjare haduna haying Monday dagi form thaba haujaragani haina school sigi principal dagi akhoi organizing committee da hafet lauthokpinaba haibirami maram asina khungang irekai sida lebiriba angang singna khoi primary school asida admission tobinaba organizing committee dagi khoi nolukna khanganjari ningthaunai primary school gi admission haying Monday dagi haujaragani haina principal na habirami makataba match asi midyang taminarsi
No!
Third UDACI0US Cup. 9 minutes side Manipur State Open Football Tournament ki hukukpa ceremony opening ceremony ki ahanba match oina sanabikiba UDACI0US Group B NINGTHOUNAI versus PUBG Angtha PUBG United Angtha UDACI0US B ki maikedi ki golamba chansanduna PUBG Angtha the golamba chanduna hoji pau laine ki score ki fibam UDACI0US B 1 and Angtha nil ngasigi opening ceremony si lotion nabagi damakta koi board of thanks pibi nabagi damakta akoi ki UDACI0US group asigi vice president so biriba Nawas pu station da kokhatche Ngasigi, the third AUDACI0US Cup 2023 9-a-side Manipur State Open Football Tournament asigi opening ceremony asida achinba isagi thogai kya kaithokpiraga opening ceremony asibu mapung phandaba yade haiba wakhal ga loinana lengbirakliba ngasigi dice member sing thoram asibu hobadagi loiba phoba Sarogya pipa amadi players sing pukning thogat pipa ke damak AUDACI0US Group YAIRIPOK ki maikai dagi hainingai leitena thagat pa amadi nungai ba phongdok chari loinana ngasigi opening ceremony sida lengbirakliba babok sing players sing team coach team manager loinana match asibu conduct wiki pa referee sing loinana tongan ba performance kaya utpi kiba satra satri sing media fraternity gi ichilinau sing sound gi ichilinau sing kwai puna maksubsen jaraga AUDACI0US Group YAIRIPOK ki maikai dagi event asibu mapung phan biba pungning thogat biba gi damakta hainingai leitana thagat pa amadi nungai ba phongdok chari thank you one and all.